Image Paodam miyeng tabiribasingbu Surbalana khurumjari ngasigi maruiba pau pijari. Manipur Trade and Expo Center da nauna semgatliba COVID Care Center ngasi Chief Minister N. Birena Deputy CM Y. Joy Kumar amasung Health Minister L. Jayanta Kumar ga loinana yengsinkre. Lupa lakh manga lising humputara taruk longi churut mai thaduna manghankre. Loinana Smart India Hackathon ki Grand Finale thoramda Prime Minister Narendra Modi na mahiroi singa video conference ki khuthangda wahang pakhum taunakre. Paumucha khaina pijari. Manipur ki Chief Minister N. Birena Deputy Chief Minister Y. Joy Kumar amasung Health Minister L. Jayanta Kumar ga loinana hauze Imphal West District ki Lamboi Khongnang Khongda leiba Manipur Trade and Expo Center da nauna semgatleba COVID Care Center yengsinkre phamung chahum leigadaba center asi sanganabagidamag thaurang tawduna leirabani khongchattuda Chief Minister na thabak thuna yangna loisinbagidamak apenba phongdokhi adumoinamak Chief Minister na phamung lising ama leihannaba concern official singda pautak pikhi Chief Minister na official singda hayengdagi COVID patient sing mingchalhanabagidamak su haiki khongchattuda nauna Manipur government ki Chief Secretary in charge pham puhankraba Dr. Rajesh Kumar amadi high ranking officer singsu sarukyaki Manipur Sarkar ke Chief Secretary Dr. Suresh Babu ki mahutta Additional Chief Secretary Dr. Rajesh Kumar IAS na Chief Secretary ki thawpukre ngasi Manipur Sarkar ke Under Secretary PH Bhavananda Sharma na thokiba order amagi matung inna khudaktagi Chief Secretary ki thawpunaba order adu thokibani nauna Chief Secretary ki thawpuragadaba Dr. Rajesh Kumar English Chamapan Mariputara Nipan ki IAS kadani hairi ngasi malemgi oina Muslim singe senglaba numit Idul Zuha laibaki mafam kayada Muslim singna senglaba numit asi social distancing ga loinana pangthokli Manipur dasu maitai pangal singna khundariba mafam kayada social distancing ga loinana thoram asi yamna chamna amadi yumjumda pangthoknaki numit asiga mari lainana NK Group of Private Limited ki chairman Nongsaibam Sanjit ki makhada Yaripok Tulhangi Tokpokpida leiba Youth Progressive Association ga khusamnaduna lamdam adugi khwaidagi sotharaba imung kun mangada it thauronga mari lainana chairman asiki yumda cheng kg kun manga yenthokre kumai asina lakpada lamdam sida leiriba furup khudingmakbu nungsi chanana laiminatuna hauzik mayoknariba COVID-19 thengnabada ekhoi na thaudang singbu khongfam chena lanthing naminasi haina group asigi maikaidagi phongdokre Kakching district ki oina COVID-19 positive oibagi confirm case chamaga yangkai manga sukre masigi manungda miyoi chamadi layengbadagi fakre haujik miyoi yangkai manga na active case da lairi haina ngasi August amagi nungtel pung ani faubada laikiba district asigi quarantine center summary report na palli report asida yauri basingi matung ina district asida hangliba quarantine center singda apunba inmate lising ani chamri humpumanga quarantine tawraki masigi manungda inmate lising ani chamri taramapandi quarantine matam loiduna disaster kre haujikna inmate nifumari quarantine tawduna lairi Kakching district ki oina COVID-19 gi test tongnaba miyoi lising ahum chani humputra mapan gi sample lawduna laboratory da thabada miyoi lising ahum chama kunmanga gi test result lakle miyoi chama kunmanga gi na result ngairi aduga miyoi manga gi na sample lawdri Kakching da hangliba COVID care center da apunba miyoi humpu admit tawki masigi manungda kuntra taruk na naba fabadagi disaster kre miyoi taratare na haujik layengduna center da lairi atai miyoi kharana tongan ba hospital natraga COVID care center singda refer tawkre district asida lairiba containment zone masingna marini
State asida COVID-19 positive nomanumagi hengalakpaga loinana haukiba numit mari ni rom asida sibagi masingsu nomanumagi leptabadagi haujik faubada sikibagi masing taruk sure hanana miyoi manga positive oiduna rims amasung janims da laikhidraba tungda koirengagi CMC hospital da COVID-19 positive oibadagi miyoi amasu laikhidabadagi punna taruk sukibani laikhidraba asi Chandel district ki chappikarongdagi ni masagi chahi 64 rom sure mahak haukiba July Kuntragi numidangda kidney amasung diabetes na layengna pukhalakpada ngarang numidang pung 10 rom tabada laikanaba ngamdana laikhidabani mahaki imung manungna mising asi jingnabadagi janimsta puduna test tawada COVID-19 positive oiramkibani Iraipak inat chanura loina selon ichel gi 15 suba mapok kumon thorom ngasi Achan Bigaida Laiba Poirei Nawakon gi home da social distancing ngakna chamna pangthokre thorom aduda ichal gi president Tongbram Ongbi Ibemcha UCM gi president Sunil Karam Laimakol gi joint secretary AC Sunita na president member sing oina daista phamki thorom siga mari lainana ichal gi maikaidagi home gi angang singda ngamjaba pochai khara cheng hawai thauthum henjang haimahi kanghidak yauna atai potlam kaya khudol tamki maduda home asigi caretaker oina su thau pubiribi laimakol gi joint secretary AC Sunita na home gi damak pochai sing mateng pangbirakba amadi asigumba achamba thoram pangbibagi damak nungaiba phongdoki ngasi ayok Jiribam gi Babuparagi Lamlen Evergreen Community Hall da apunba Jiribam Maira Paibi AJMP Women Association for Economic Development Waset Jiribam Ima Women Association of Kanglaipak Jimwak Amadi Jiri Kaithel Chawkhat Thorang Ima Lup JKC THL Nupilup Marina Pangthokiba Paugi Mifam Amada Jiribam da Nongchup Sanathong Western Gate Saba Hawulam Laga PWD Minister TH Bishwajit Singhana Athingba Pibadagi Thabak Suba Lepkibasi Athingba Lokthokpiduna Athuba Matamda Sanathong Saba Loishinbiu Haina Phongdorakli Pangmishinga Unabadуда Apunba Jiribam Maira Paibi Lupki President Oiriba S. Susila Devina Haikibda Hojek Manipuri lockdown Laiba Maramna Karigumba Jiribamgi Oinasu Chakwa Thorang Matangda Jathanaba Laibanina Jiribamgi Oina Western Gate Amasanaba Thorang Kiba Laikraba Gate Asi Sagani Haina Yamna Harauna Praja Singna Khanjariba Asi Hoji Khangkhangudana Lepre Masagi Thorang Tauramba Mishingdu Tiraga Unazaruba Matamda Wahang Pahong Jabada Makoida Athingba Mapira Ihaiki Wax Mantri TH Bishwajitna Sumaina Athingba Thami Haidana Pau Asi Pangzare Haiki Chawkha Thorang Asigi Matangdadi Thingjanbasi Jiri Prajana Thamoi Shokna Nungaijade Yaragadi Masi Athingba Lokthokpiduna Thabak Sujariba Ichasing Asina Tawjariba Asida Thabak Suhanduna Thuna Loisinbinaba Haijari Haiki Nigi Mamangda Sumai Tawdana Western Gate ama sani haidana hogala makanda tumina leithoki base akhona karigino hana thijan humjan jarubada tension biu kariguma masina sahandadana asum lekhiba taragadi akhoi jiri gi praja sing adu nation singna makhal makha kayagi adi khongjang changsalakani haibase akhoi ngasi media gi thongdokchari ngasi ayo pung 6 makhairom tabada Lilong Police Station gi manung chana laiba Waithau Chiru Konjinda Imphal lomdagi Thobal lomda puduna lakpa lupa lak manga leseng humputara tarukrongi Koreana Saba ESSE Lights Churup Waithau Laikai mangagi Maira Paibi Amadi Club ki Miyosingna Phaduna Mai Thaduna Manghankre Churut Sing Adu Kaithel Manpi Awang Laikai Androdagi Mayengbam Utam Maitai Chahi Nifunithoi Amadi Mahaki Loinabi Mayengbam Susita Laima Chahi Kuntramapan Loinana Kaithel Manpi Bazardagi Thangjam Kesu Kawa Miyoi Ahum Asina Gypsy Registration Number NM04 A4121 Amadi Registration Number Yaudaba Car Amagada Puduna Lakpani Hairi Thodok Asigi Matangda Waithau Maira Paibi Amana Phongdorakpada ngasi Faduna Manghaliba Koreana Saba Churup Sing Asi ngasi Ayupung Taruk Rom Tabada Chingnaningai Oiba Mawongda Waithauda Khamduna Leibadagi Miyam Pau Pinaduna Changchinduna Yengnaba Hotnabada Gari Sing Adu Thoduna Chatkibadagi Tanaduna Waithau Santro Chingjengda Check Tawada Yamlaba Churup Sing Asi Yaromba Thengnabadagi
ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯖꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯆꯨꯔꯨꯞꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗꯒꯤ ꯊꯤꯌꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯤꯌꯥꯝ ꯒꯣꯕꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯊꯝꯅꯕꯒꯤ ꯄꯨꯔꯛꯄꯅꯤ ꯆꯨꯔꯨꯞꯁꯤꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯔꯦꯠꯇ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯃꯗ ꯂꯨꯄꯥ 53,000 ꯄꯤ ꯍꯥꯏꯔꯤ ꯉꯁꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤ 53,000 ꯄꯤꯕ ꯀꯥꯔꯇꯨꯟ ꯕꯣꯛꯁ 13ꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯝꯊꯦꯡꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯒꯤ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯀꯣꯔꯤꯌꯥꯅ ꯁꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯑꯣꯏꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯆꯨꯔꯨꯞ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯗ ꯂꯥꯡꯒꯣꯜ ꯇꯔꯨꯡ ꯒ꯭ꯔꯦꯁ ꯀꯣꯂꯣꯅꯤꯗꯒꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ GUCꯅ ꯐꯥꯒꯠꯈꯤꯕ ꯌꯥꯝꯂꯕ ꯀ꯭ꯋꯥ ꯃꯅꯥ ꯉꯁꯤ ꯐꯨꯗ ꯁꯦꯐꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯗꯦꯡꯗ ꯂꯩꯕ ꯁꯣꯂꯤꯗ ꯋꯦꯁꯠ ꯄ꯭ꯂꯥꯟꯠꯇ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯇꯥꯞ ꯂꯩꯁꯥꯡꯊꯦꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯌꯥꯝꯅꯗꯤ ꯀꯨꯏꯔꯦ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯑꯗꯨꯕꯨ TUCꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ DM ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯃꯁꯨ ꯃꯥꯏꯄꯨꯅꯖꯗꯨꯅ ꯍꯥꯡꯂꯒ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 19ꯗ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯂꯤꯁꯟ ꯐꯣꯔ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠ ꯀꯦꯝꯄꯦꯟ ꯁꯤꯔꯀꯥ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯡ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯅꯤꯡꯁꯤꯡꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝꯒ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯅ ꯄꯥꯡꯊꯣꯛꯄ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯣꯒꯁꯠ 13 ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯁꯤꯔꯀꯥꯅ 63 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯊꯧꯔꯝ ꯄꯥꯈꯜ ꯌꯦꯛꯄ ꯐꯤꯔꯥꯜ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯥꯈꯜ ꯍꯥꯏꯅ ꯈꯪꯅꯕ ꯐꯤꯔꯥꯜ ꯑꯁꯤ ꯆꯤꯡꯈꯠꯇꯨꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯊꯧꯔꯝ ꯑꯁꯤ ꯀꯨꯝꯖꯥ 2015ꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯃꯥꯡꯊꯛꯇꯗꯤ ꯔꯣꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯅꯥ ꯀꯣꯅꯨꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯐꯜ ꯌꯦꯛꯄ ꯐꯤꯔꯥꯜ ꯃꯈꯨꯠꯃꯛꯅ ꯆꯤꯡꯈꯠꯇꯨꯅ ꯇꯨꯡꯄꯥ ꯄꯨꯋꯥꯔꯤ ꯐꯥꯎꯕ ꯉꯝꯂꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯝꯕꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯄꯦꯟꯗꯦꯃꯤꯛ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯅ ꯊꯧꯔꯝ ꯑꯁꯤ ꯑꯆꯝꯕ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯆꯤꯡꯈꯠꯇꯨꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯩꯀꯥꯏꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯁꯤꯡꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯁꯥꯝ ꯂꯩꯉꯥꯛꯀ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕꯤꯗꯨꯅ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯉꯥꯕꯝ ꯅꯤꯂꯀꯥꯟꯇ ꯁꯤꯡꯍꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯑꯁꯥꯝꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯥꯛꯂꯕ ꯀꯌꯥꯕꯨ ꯃꯅꯤꯄꯨꯔꯤ ꯇꯝꯕꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯗꯅ ꯑꯃꯗꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ APSCꯒꯤ ꯂꯧꯕ ꯑꯦꯛꯖꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯄꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯁꯥꯝꯒꯤ ꯁ꯭ꯀꯨꯜ ꯀꯌꯥꯗ ꯍꯥꯡꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜꯕꯨ ꯇꯝꯕꯤꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯑꯋꯥꯕ ꯀꯌꯥꯕꯨꯁꯨ ꯀꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ ꯃꯤꯂꯤꯃꯤꯇꯔ 35 ꯂꯥꯎꯕ ꯍꯥꯔꯠꯇ ꯂꯩꯕ ꯃꯈꯨꯜ ꯑꯃ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯇꯧꯗꯕꯤꯗ ꯀꯤꯍꯣꯜ ꯁꯔꯖꯔꯤ ꯇꯧꯔꯒ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯑꯦꯇ꯭ꯔꯥꯏꯜ ꯁꯦꯞꯇꯦꯜ ꯗꯤꯐꯦꯛ ASD ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯔꯠꯇ ꯂꯥꯎꯅ ꯍꯣꯔꯛꯄꯒ ꯂꯣꯏꯅꯅ ꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯈꯦꯜꯗꯒꯤ ꯆꯍꯤ 18 ꯁꯨꯔꯕ ꯖꯣꯏꯀꯨꯃꯥꯔ ꯀꯧꯏ ꯃꯍꯥꯛꯄꯨ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁꯔꯖꯔꯤ ꯇꯧꯈꯤꯕꯅꯤ ꯖꯣꯏꯀꯨꯃꯥꯔꯒꯤ ꯑꯍꯣꯕ ꯍꯥꯔꯠ ꯅꯤꯡꯊꯤꯖꯅ ꯃꯥꯏ ꯄꯥꯛꯅ ꯃꯦꯟꯕ ꯉꯝꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯆꯤꯐ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯅꯁꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯁꯔꯖꯔꯤ ꯂꯣꯏꯈ꯭ꯔꯕ ꯄꯦꯁꯦꯟꯠ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ IGR ꯁꯥꯎꯊꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ 9 ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯖ ꯀꯣꯞꯁꯤꯡꯗ ꯅꯨꯃꯤꯠ 3ꯗ ꯎ ꯆꯥꯔꯥ 3,835 ꯊꯥꯈ꯭ꯔꯦ ꯃꯦꯒꯥ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟꯅ ꯁꯤꯟꯗꯨꯅ ꯀꯣꯏꯔꯦꯡꯒꯩ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯋꯣꯡꯕꯨꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯒꯤ ꯀꯣꯞꯁꯤꯡꯗ ꯎ ꯆꯥꯔꯥ 1,325 ꯔꯣꯝ ꯊꯥꯈꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯕꯠꯇꯥꯂꯤꯌꯟꯅꯁꯨ ꯁꯤꯟꯗꯨꯅ ꯀꯩꯊꯦꯜꯃꯥꯟꯕꯤ ꯒꯦꯔꯤꯁꯟ ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯍꯅꯨꯃꯥꯟꯆꯨ ꯀꯝꯄꯦꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯖꯁꯤꯡꯗ ꯎ ꯆꯥꯔꯥ 230 ꯔꯣꯝ ꯊꯥꯈꯤ
Tamenglong Battalion nasu Tamenglongda uchara 2,210 lom thaki hairi. Prime Minister Narendra Modi na video conference ke kuthangda Smart India Hackathon gi grand finale gi thoramda mahiroi singa loinana wahang pahum tawnakre nutigi punsi mahingda miyamna thengnari ba problem singi matangda mahiroi singna solve taroknabagi wafam phongtoroknabagi national platform amadi hackathon asi PM Modi na ngasi Pikiba warogi samlappa kharadi nupisingi hakselgi matangda miyamna bab tanarakpa asi khara thengna yauraki masegidamak chahi taruktagi thabak tawduna lakli government healthcare institutions singda biodegradable pads sing lupa amada fanghanuna lakli bani COVID-19 laichatna maram oiraduna chahi asidadi thorum asi pangthokpa ngamdana lairi Smart India Hackathon natraga India Singapore Hackathon da saruk yabagi khudongchaba fangli Artificial Intelligence ki matengna policy sing thabakda onthokpa ngamgani handak chahi ge Smart India Hackathon da mahiroi lakh 3.5 henbana saruk yakhi hairi Rajya Sabha ge member Amar Singha ngasi laikidre Samajwadi Party SP gi hanagi member Amar Singha masagi chahi 34 sukre mahakitni ga mari lainaba laina layengnaba March thada Singapore ge hospital amada lairurabani English ani nipanda matamadugi United Progressive Alliance UPA government dagi Communist Party of India na saugatpa tokhiba matamda Samajwadi Party na saugatnaba tawbada Amar Singha na achoba daita ma lokhibani mahaka loinana Jayaprada lesengani taragi February da SP dagi tanthoki English ani tarukta Amar Singha na SP gi senior leader ama oiriba Jaya Bachchan gi mayokta complaint tawki matungda Amar Singha na madugi nungaita phongdopagi video ama thadoraki English ama chamapan Manipuri tarukta ahanba oina Amar Singha Rajya Sabha gi member ama oirakibani English ani tarukta amuk hana mahak independent mirep ama oina Rajya Sabha gi member oiki Coronavirus amadi ising ichau gi chaitheng thengnari ngai marakda Bangladesh da Idul Adha festival ngasi pangthokre COVID-19 laichat sandhorakpagi akanba cheksinwa miyamda gamena pirakhibadagi mahoksagumnadi Idul Adha gi thoram pangthoknakidre hairi miyamna masagi yumda oina pangthoknakre adumoinamak National Idgah da pangthokpagi mahota Dhaka da laiba Baitul Mukarram National Mosque da oina festival asi pangthoki social distancing ngaktuna namaz sonba lakpasingi marakta lengonaba tawkidre Bangladesh ki President M Abdul Hamid amasung Prime Minister Sheikh Hasina na miyamda Idul Adha gi yaifa paujal piki aroibada maroiba pau amuhana pizari Manipur Trade and Expo Center da nauna semgat liba COVID Care Center ngasi Chief Minister N Birena Deputy CM Y Joy Kumar amasung Health Minister L Jayanta Kumar ga loina na yengsinkre lupa lakh 5,63 longi churut mai thaduna manghankre loinana Smart India Hackathon gi grand finale thoramda Prime Minister Narendra Modi na mahiroi singa video conference ke khuthangda wahang pakhum tawnakre ngasigidamakta di paudam matang sida loijare miyeng tabiri basingbo amukana khurumjari